lodge tawba matamda masagi lolda tawrabadi marik chumna fongdokpa ngamhangani lenga ki thabak lawbada mama loldagi ahenba atopa lamdam sigi lol makhal yamna khangba singda hena khudong chaba pigani haina Chief Minister Nongthomam Birena fongdokre Kakching Lai Thagol Khetri Paringda Hu Thaktina Mathanta Sijabani Haiba Khetri Mayum Ongbi Linthoi Elias Numsutombi gi Misi Chingnaningai Oi Investigation Chathagadabani Haina JSN Dabi Tauri Imphal Airport Entrance Gate Maya Tidim Rota Honda City Car Amana Tunglomdagi Thombada Royal Enfield Motorcycle Dalakpan Naha Ani Leikhidre Amadi Ihan Hanbo Oina Toilet AC Amadi CCTV Yauba Safe Go Bus Zaribam Guwahati Service Tasigi Tang Tara Taruktigi Hauragani IS News bilang tabiriba kwaibum na magpo ay SILKY CHANAMBAM na taramok jiri COVID-19 naging ngakthok na ba kutoy na hambiyo hand sanitizer sizinabiyo mask upiyo fitaruki distance tambiyo yarba makay vaccine dose na kapthok piyo Jackson bana pum na makiyay fabani hawjupaw sandok na pizari Ima lol galoy na atopa purup ki lol makhal sing tambada amang balayte lol masing henat tambana ay koigi identity da compromise to balay roy haina Chief Minister and Birena Fogdokre Manipur lenga ki language planning and implementation sinduna tha ani chupna Manipur gi tongan ba lol tere ki matang da pangthukadaba training program ngasi Chief Minister na Imphal gi Palace compound laiba MSF DS auditorium da haudokre haudokpagi thoram aduga mari leinana Chief Minister and Birena makhatan haikibada pangthukadoriba training program asi maroina lamdamasi gi tongan ba phurup kanglup masal marakta lingjal manana amadi amatta oina hingminna bane Lengak asigi asan mityang amagaloy na napaikatliba thoram asina lamdam asigi atopa lol tambagi kudong jaba du fanghanlagani police station amada kanagumba miyoyamana FIR amaloj toba matamda masagi mamalol da tawrabadi hena marik chumna fongdok pangamhangani lenga ki thabak lobada mamalol da natana lamdam asigi atopa lol masing hena khangbasingda hena kudong jaba pigani lamdam asigi school singda Manipur gi puwari bu syllabus da haptana hawragliba mahiroi singbu lamdam asigi puwari gi matangda Mathau tai hainasu CM na haiki Sangai festival da kari gina koina invest over isi hat kuntra ga mani manga sare isi kari gina track ko mo involved to holo isi kari gina long term ji amaga loi phauno re ngarang nupi amani na moi comment bi bu da han na se koi thadau tai wifi tai pai ti tai tangkul tai chalura ga unor bu su phangde du side loi ren na loi moi gi yum su khange adu ga moi gi dress customs mayam su koi khange wari sana ba phange jagoi sana ba phange se koi manga thra lei re lon khangna dramina sai da pai ti ke pul du moi ngana na koi everywhere koi punmagi chance sumung phangde phangdabani yengbi ari kari haine risu khangre do adno mind shi da dum akoi shi doubt dum leina mind Chief Minister and Birena lolgi matangda lakhalak liba khongthang asibu thagat pagaloinana khongthang asi puwari da ding singduna lehoragani haina ngasigi thoramadu da sarukya kiba Education Minister TS Basanti Kumar thoramadu da fongdokhi Purup amagi lol purup amana khangnaduna pau fauna pangambana purup masalgi marakta naksanaba hengat halagani haina makhataki 2 months local language training program of 7 languages sai toina panbigre pegi keynote address ta masigi program se apegi at the initiative and total beginning we made pegi honorable chief minister of Manipur uji chief guest in election beriba pan wakhlom dagi puthok pirpa adugumba local language learning program ni hai se ahan bo me am thamjage Mamang thagi tang kontra gi ahingda Kakching Lai Thagol Khetri Pareng da leiba nupa mayum da hu thaktuna mathanda sizabani haiba Khetri mayum ongbi linthoi Elias Nungsitombi mapuroiba Khetri mayum Mahesh ki misi chinganingai oi mathanda sizabagi khudam amata fangde maramaduna misi asaki matangda leingak na achum malangla langjan puthoktrabadi akan bakhongjang sing changsilagani haina misi asaki matangna semkhiba JSC gi co convener Thokchom Roshan na fongdorakle
Misi asigi matangda ngasi Linthoi gi mapam lamdam Thobal district ki Khangabok makha lekai de leiba Rising Union Club ki complex ta pangthokpa Paumin Singona ba amada TH Rosana Linthoi gi chingnaningai oiba misi asigi mayokta leingak amadi marilena basingna achumba tawrakani haibagi thazaba thamlakli karigumba athuba matamda achumba langla langjin puthokpi dragade jesina kanba khongjang sing changsilakani haina Jackson Wasut thamlakli Tarik Kuntrada, Kakching Lai Thagon, Petri Parenda, Angabok Peti Mayum Pan Kidi, Petri Mayum Ongbi Linthoi, Mapure Peti Mabi, Petri Mayum Mahes, Yamna Chinningai over Monga, Tirambaga Mari Ledana, Nasi, Misi Siki Mayukta, JC against suspicious death of Linthoi Haba JC Masemzare, JC Makai the Tamzari from the Misi Siki, Achumbalala and Putopi Nabagi Dama, Judicial Inquiry Ama Tobiba, JS. Paugi mi famatu da saruk yakibi leikidrabi Linthoi gi manama Laisram Ongbi isabi na fongdorakibada Linthoi gi manembok na phone tawraktuna khatna joina ba kharat thoki dubu makha taba thoidokpa karimata tawkhidre hairaki haire Tengzalakpa matamda Linthoi leitre haiba khanglaki Linthoi na leiram leba mawong adudi mathanta sizabagi khudam natte haina fongdorakle Unuga tadana in hoi pare haraga ina singa tang wari sanamaga thamgre manaso angang si hospital da laigiri noi thuna lao angang si asman serious oide haiba watch kari tai ngon haigi balate lising kunthari pale mana palakpa matam sida aina don ma khonna su ta de ine thamme ngale tawra ke haraga tum laigre poche laigi sta nungdangi pung baro makhai amaga tasilakpa soida magi manimbo ine sina aingonda sabi ai kari haiga da mo khangde angang si ai tumpham chapam khangde si aigi sanupido swain leitre ai chap tumpham chabam khangdre hairaga tum leire aduga akhoi so tum aduda loire moina hairapod ma khata Khangabok Part 3 Gram Panchayat ki Pradhan Nominee M Manglamzauna asiba hakchang adu machum taraga hakchangi kuchu musilaga leram ki hairi nupa mayum ligi fongdorakpa wafam amaga manakide leikai na pirakiba paukum sing amata manade cheraga sida misiasaki matangda nupi mayum amade nupa mayum yanakre haiba wafam ama sandorakpa silai buktibene Khangabok ta leiriba nupi mayum gi miyoi singa misiasaki matangda yasinama purakpa leikidri haina M Manglamzauna sengdorakli Nahangi ahingsida thadana sira habagi pawma khoida phangapasi khoi maikaidagi masa mathanda siba te annese noiba potni haina khoi sabjaba singablai maramdi hairiba misi ji matangda maheski pa mayumdagi pirakpa nupi mayum pirakpa paw singji yamna sanada ba haitari manama haiba adegi khoi doctor da pubai matangji mari chumna haibirakta adegi masa si khoina yengwa matamda siramniba mi asi khoina khudakta siba mandaba khusi manbagi mawongda magi hakchangi figure si yamna masum tarak leiram Ngarang namidang pung mapalom tabada Imphal West District ki Singzamay Police Station ni manung chanba Beauty Transit International Airport entrance gate maya Tidim Rota Honda City car registration number MN01Z3112 na tunglom degi thombada Royal Enfield motorcycle da lakpanaha ani leikidre bamiyoy ani adudi Paluzam Robinson chahi kun mathoi apokpa P. Bohogen, Utlaw Mayay Laikay Amasung, Kaisam Kiran, Chahi Kuntra Mathoy, Apokpa K. Ibomcha, Utlaw Mamang Laikay ni Hairi, Enfield motorcycle gi Mapu Laikidraba K. Kiranasi, Mga Suba IRB gi follower ni, Labor Kuidriba Gari Obena, registration number Fangdre, Robinson at Tauraga Kwakaitan Lomdegi Mayum da Halakpagi Lambida, airport ki entrance gate Yoksalakpada, Sangay Festival gi hoarding sing, Lauta Rambadegi, Ngayhak Kamlingaida, Tunglomdegi, Miyoy Ani, Tongba, Honda City car aduna safu kana thomjillakibani tungda tongba kirande thodok thokfam da leikide aduga Robinson na rims ta pukhalaba matungda leikidabane Honda City car da lakiba nupamacha ani do ngana pitongdege Siddharth amasung Pibaral kawe makhoi driving license pai de haire thodok adugi matangda Singzamay police na case ama lokhatkre asiba hakchang ani do post mortem gi damag rims ki medal sangda thamkre haire Zaribamdegi Guwahati tamna chengadaba Safe Go hairiba bus asida ahanba oina toilet ki khudong chaba yawbaga loinana bus asti chatliba thasigi tang tara taruktigi chen bahuragani haire hairiba bus asida AC ki khudong chaba yawbata natana Jackson Tharangi khongthang ama oina CCTV su yauri bus asibu tongduna Zaribamdegi Guwahati natraga Guwahati degi Zaribam tamna chatningma miyoi singna bus asigi conductor gi phone number 9233059585 ta contact tobu yagani haire
Labor policy ki bill mari lauthuk u labor sing ke chap cha bahak fanghanlu haina coordinating body of trade unions Manipur gi convener Laisram Sotin Kumar na phongdokre ngasi Imphal gi Babu Parada leiba BSNL gi office mamangda coordinating body of trade unions Manipur na singa na chathaki bakong zangamada wafam asi L Sotin Kumar na phongdokhi bane Central Trade Union singna Independent Federation singa kutsam nadina center na semliba labor policy singi mayukte chathaki ba National Protest Day gi sarukam oina Manipur gi mafam kaya dasu khongjang chathaduna sinmi singi amatoybigi pangal utkre L Sotin Kumar na makha taraduna BSNL airline airport amadi railway na chingba sing lanai gi myo singda senathopa yaning de BSNL gi sinmi singda Nepal suba pay revision chana halo 4G chana sinbibaga loinana matam sangna thabak tawraklaba sinmi singna pension fangwa matam dasu flight ticket train ticket amadi kudong chaba kaya longthok liba adu longthok piganu haiki Kongjang aduda sinmi singi mayokta leiba policy bill yaning de haiba kholau kaya su lauki. Haru taleri ba yamna marui ba trade union gi ek taraga mapan se loina muthalaga subna gi court mai khakta da punchen dara marui na karmachari singi sinmi singi yam hena khudong thininga ba phibam kaya mayok na rei bisigi mayok ta khoi thengna ba gi sangchen jab khongjang amane mayam punam na khangni madudi yosaki laiber court mari sina mathang suri nomi mayang punchi da karmachari ahal orakan da mogi pencil system muthakhiba aeroplane bhara tangkhai piramba tokhiba railway gi fare kakthakiba akan kaya gi mogi punchi da hena khudong thina ba basta kaya mayok aduga iroina nga sidi bharot la riba tongan ba karmachari kayama national monetization pipeline abim hudo kanda sarkar gi punamak loina buthalakpa BSNL gi karmachari sing thabak tagi matang lokthokani bank punam loina privatize tawgani ekhoi gi manipur da lariba aduga loina atai airport kun manga privatize tawbi manung da international ekhoi gi vertical airport phawba private pibe ofum kayama lai ngasidi Mr. International da first runners of Tarakraba Lukanan Ketramayumna Samas ke fabathabak paikhat kani amadi mahaki fangliba platform asibu achumba lambida sizinagani haiba wakhalonado thabak oina pangthok bahokre mahakna Ministry of Health and Family Welfare ka khutsamnaduna Health Pavilion New Delhi da pangthokpa nifu mathoi suba India International Trade Fair kumzalisangani konithoi da saruk yakre Lukanan na Hill in India, Hill by India ki team da India pumbadi ke saruk yariba stall kaya da chatuna expert kaya unaduna warisanaduna thoramadu da saruk yaki mahakna mental health awareness on HIV amadi atop hiram kaya da khanaki haire Tungi mirol na iramdamasi ki aseng bapuwari kanghaunaba ipai pusingi haurakfam amadi aikoi gi lezaramba lamgi matang da kanghan mathau tai haina the historical Manipur treaties and documents lariki publisher kakchung tabam gunachandrana phongdokre ngasi MU Mangate Kanchipur da leiba National Research Center ge Nauram Sana Jawba Public Library Hall da pangtokiba the historical Manipur treaties and documents haina mingthonba larik asi DM University ge Vice Chancellor Professor N Rasmohan Fongbagi thoramda wafam ase larik asi bu puthok liba kakchung tabam gunachandrana phongdokkibane Thoramadu da DM University ki Vice Chancellor Professor N Rasmohan NRC ki President Thongam Ajit Amadi DMU ki Department of Political Science ki Faculty Member Dr. Arambam Nonina athoiba mithunglan oina saruk yakhi kakjing tabam gunachandra na makha taraduna mahiroi singna research tobu matanda kudong chaba fanghanba galoinana lamdam asigi asengba history amadi han leiramba map sing adu khanghanba gi damak larik asi fongbane Larik asi fong na buhotnabada mapalay bakta leiba achoba map ki company Oxford amadi marilay na basingi ayaba lawraga fong bani haiki nga si fong liba larik aduda Manipur gi Maharaj Buddha Chandrana kumjali singa mga chamapal nifu Nepal gi October tara Nepal da Manipur gi ahanba Manipur Legislative Assembly mifam da thamkibu warol adusu marik chumna yaure tongan ba body sing da level sing da aroga government ke level la even India government bokta koina summa akoi map am sign le akoi boundary city sei asuki akoi puari ma leiba map am leira me haidna print from da aduga international recognition oiba haidi map si khunna puge action ba sketch to ba se yam kana sana di haitare forum da lak taraga ana sida yauri ba map sing si ayamana koi London na publication to ba France to ba tongan ba international community sing da last oina laikraba pithibina sakhanga ba pithibini yanara ba hauji po kaktriba haitare ko thibigi leba amatana sigi map se satna ba yaroi ni kaktriba dumba recognize map ngatani haitare ko sigi
Council of Higher Secondary Education Manipur na lauduna pangthokadariba Higher Secondary Exam amadi Class 11 exam gi form fill up ki mamal council na lepliba fee structure adugi wangmada kanagumba school amatana ahenba fee loba yaroi exam ama pangthokpada mathau tabasing adu kupna paraba matungda common oiba fee structure ama council na lepani haina Kanglaipak Students Association KSN athokpa cherola mana marilena basingda khanghalakle Hairiba fee structure asi school khudimangna inform thokpani karigumba council na lepleba fee structure aduda yaningdaba yaurabasu council na matam chana khanghanduna semdokna bhotnagadabane madugi mahutta mahairoi singdegi yarani haibagi matagum yamlaba senfam kaya khomgatpade mahairoi kunaina yabangamloi lamdam asida leiriba miyoi khudingmak sel paiba natte Nongmagi sura nomlaga chazaba imung na ayambane maramaduna ka hena fi lobasina nongmagi suraga machasing matik chaba mi ama oina buhat nazariba lairaba imung kayadadi ajoba chaitheng ama pire fi hunba ngamdabadagi exam thakidaba mahiroi yaudaba sunnatte maramaduna tungi yumberel oiriba mahiroi singbu makoigi pantung pampawbu yaunaba mateng pangbagi mahutta mahiroi singbu khutlai oina sizinaduna Education asi sendan form ontok piganu maramaduna council na lepliba exam form fill up ki fee structure adugi wangmada ahenba fee amata loba yaroi hanana fee hen lawsan loba yawrabasu madu mahairoi singda handokkigadabane Karigumba makhatana mahairoi sing amade imung manung kayabu tatana awabagi potlum pirabade school sing adu mahairoi kunagi yeknabani haina lobagaloinana school sing adu ki mathakta marilenaba authority na action lokhat hanaba hotnagani haina KSA gi Secretary General TH Johnson ang asithokpa cherola mana makhatarakle Center na FM radio channel singda U mayai ka bachinjak nongmai khutsukhalai amade lalhobabu sagatpagi mami taba isai thadana ba pautak pikre Information and Broadcasting Ministry na fongdorakpagi matungina asigumbai sayasi AIR program code ki mayokteni haire All India Radio na seasonary ba Grant of Permission Agreement GOPA gi manung chanba thoram sing amade advertisement sing gi kanglon sing asi FM radio channel sing na su ingadabani haire Chana kanglon sing asagi mayog da thabak tawrabadi GOPA gi matungina charak fangani haire U mayai ka bachinjak nongmai kutsukulai amade lalhobabu sagatpagi mami taba isai sing asina angang singda lana lamjing khiba yaba machak ama oibana FM radio channel singna asigum hiram ga mari leinaba isai thadana ba khanglakhibane Imphal के second MR campus tileriba 12th Battalion National Disaster Response Force NDRF की School Safety Program के सरगम ओइनंग से थौबाल ओक्रम वांग मताबद लेबा Fancier Higher Secondary School da School Safety Rules amade Basic Life Saving Techniques kaya demonstration utpege mock drill amma pangthokre 12th Battalion NDRF के Inspector GD Tita Seko की team na pangthokkiba mock drill aduna Kudak yoiba earthquake yuha haba tholkpa matamda aikoina kari Jackson thorang paikhatkani karigumba sokapan yaurabadi asokpa adubu karamna kannaba hotnagani amade karamna first aid pigani haibana chingba kaya demonstration hoina earthquake evacuation drill, cardiopulmonary resuscitation, bleeding control methods, drenching and bandaging, and skills on how to handle and insert victims ki matang da utuna mahiroi sing da takpiki. NDRF ki maikai dige stretcher amadi medical items kaya yauraba medical first responder bag amasu school authority da kudol tamki. NDRF ki team laktuna mahiroi sing na kanaraba thoram ama pangthoktuna amade first aid ki potlam kaya pibirambada school asigi principal Kesara Chandrana thagat pafongtokhi All Manipur United Clubs Organization amuko amade Manipuri Literary and Cultural Forum Tripura anina kutsamnaduna mamangi chahida pangthokkibagum chatliba tha December gi tang tarani thoida Agartala gi Bamutia Berimurada Marifu humda subat Nipilal gi thoram pangthokani haire Manipur amadi Tripura gi Cultural Organization kayana makhal mathal kaya gi nat ki oba thoram kaya yauna Nipilal gi thoram asi pangthokani Manipuri nupil singi thona lingzaladu Manipur gi wangmada supaksana khanghanaba gi pandamda amukona Tripura gi Agartala amadi Assam gi hozai de chetuna mafamadu gi lup kaya ga kutsamnaraga Nupilal gi thoram sing pangthokadori bane thoram asika mari leinana Agartala gi Ranir Bazar da leiba Nalzaria Radha Mandap Devatabari Complex ta Nupilal gi mitam statue amak khinnabagi urep uyung suttamgani haina amuko gi Secretary Publicity Laistram Krishna Chandra Kumana khudek biduna thador pacherola mana pauzelakle
Manipur da haukiba pung kunmarida miyoi amata COVID positive oiba thengnakhide active case masing mangada hantakre COVID command control room dagi thadorap report ki matungina laichat asidagi miyoi ama naba fagatpa thengnaki fagalakpagi chang chada marifitara Nepal 10 mari taruk lengdana leire Manipur ngasi fawbada punna miyoi lakh tara taruk lising homfuhumdoi supna tara taruk COVID test tokibagi manungda COVID positive oikiba miyoi punna lakama lising kontra mapal sa mapal tarani pal sukre Laichat asina maram oiraga miyoi leitaba yaukide amade lamdam asida laichat asina maram oiraga leikidaba apun mamigi masing lisingani chamanifu mapalda leire. Haukiba pung kunmarida India da nauna miyoi chani humfutara mga COVID positive oikibaga loinana miyoi ani leikidre fagalakpagi chang chada marifitara Nepal 10 Nepal suino oire apun ba confirm case na Koti mari lak ni futaruk lising humfutara nithoi chamapal tara humdoi yeukre active case na lising mari chatruk humfutara nithoi da hantharakle leina asina maram oiraga leikidaba migi masing na lak manga lising kontra chatruk kunmari ne leina asida kinaba fadina desers chokiba migi masing na koti mari lak ni fumathoi lising kontra tare chatruk tara taret ne leina asida ki ngakthok na ba vaccine kapthok kiba apun migi masing na koti chani tara mapal lak marifitara nithoi henkre Malim gi oina COVID laichat na khwaidagi hena sokolaba leibak singi manungda USA na ahanba India na anasubada amade France na ahum subada leire awang nungpok state ki oina Assam na ahanba Mizoram na anisuba amade Manipur na ahum subada leire Nongdol Mamikol banner gi production Samir Tingbai zamna puthokpa Biswamitra na direction piba Rebecca Okram na iba Maidilon short film EY The Ripple na Global Independent Film Festival of India third best direction amade best actress ki mana fanglakle award si hau ki ba December kontrada Rabindra Okakura Bhavan Salt Lake Kolkata da pangtok ki ba award ceremony da pirakhibane film se December taramanga dige kunithoi fawba Kolkata da pangtok kadaba kunipal suba Kolkata International Film Festival KIFF non-competition section short and documentary panorama da screening taunabagi sukhalakle December tarani thoi digi tara humdoi fawba pangthokadariba Northeast India International Film Festival NIIFF Naitu Resort Dimapur Nagaland da su yawgadore mamangda Festivals Film Fest Canada gi Best Film Award 11th Delhi Seoul International Film Festival kumja lisingani kunithoi gi Honorable Jury Award supirakhrabane EY Film Asi Housing Fawba the International Film Festival tara tarukta finalist natana official selection kaya su fangkrabane Romana cinematographer Mohendra editor Michael Ngangomna music director Gozena makeup Brozena light director oikiba attend ba film asida Tonthoi Rasi Suniti Henry Homesori Nganthoi na chingba artist nga saruk yare award kaya amagi swasa leriba film asigi producer na film asi Puthokpada thaudang lobikiba mateng pangbikiba pumnamakpu thagatpa fongdorakle Samagra Siksa Manipur na sinda na tongan ba art form singda mahiroi singyo ina pangthokiba state level kala utsap kumjali singani kunithoida makok matang takraba mahiroi singda manama tumyen thokpagi thoram ngasi Imphal gi ZN Manipur Dance Academy da pangthokre thoramada the chief guest oikiba education SK commissioner H Gyan Prakash IAS na fongdokibada Education haibasida mahiroi singda lairik khaktang paba nattabida atay hiramda kari tobu yai haibasi yengwa mathau tabadagi Education S na tharamasi pangthokpa fai haina khalaga pangthokpani haiki arts ka yam natna chalana gi namka 2015 dagi yana na Ministry of Human Resource Development and Economy Ministry of Human Resource Development and Masidi state kumna state level dagi district level state level competition se loi ni aur national level competition se tokdaba yadi haibagi instruction ama PB ra matunda 2015 dagi auraga sahi COVID laichategi ngakthok naba India na sajaba malemgi ahanba intranasal vaccine Central Drug Standard Control Organization approved tokre hariba vaccine asi chahi tara Nepal gi mathakta leiba miyoi singda tangai fadana analying gi thabakta sizinaba yagani haire Union Minister Dr. Jitendra Singh na
Delhi Department of Biotechnology amadi Autonomous Institution Society singa mifam pangthuktina unabada wafam asi phongdokhibani. Vaccine asi puthokpa amadi clinical trials sing chathabada changba senfam khudingmak Mission COVID Suraksha Program gi makhada Department of Biotechnology amadi Biotechnology Industry Research Assistance Council BIRSC anina puthokibani haire. Hojik paugi marag thatna break amatag lausari. Purda Agri Entrepreneurs based in a basket, Pukai Agri Business, None Banana Company na chingba kaya semkalaba matung. Program si Hojik Manipur ge Agri Entrepreneur iningba mipung khuding magtagi application kauzari. Manipur ge district pumna mag cover tawjagani training pigani amadi khankalaba entrepreneur singda business pilot tawnana ba grant ke mateng supijagani. Business idea or model bu wahi chamanga dagi tadana ithoklaga apply to biu. Ekhoi email address contact@malkkfoundation.org. Hena akupa marol ke damak 897-447-8068 contact to biu. Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba. Firmson Solar Water Heater. Contact number 9612391300 and 9862669522. Aikhoigi address Hairangoidong Nithamcha Karong, Imphal West. Breaking matung taramnok chiri makhataba pau pisari. Manipur State Sumang Lila Council na sinduna tara mapal suba Sumang Lila ningtam kumay lakliba December kundegi hauduna pangtuklagani wafam asingasi iboyama Sumang Lila Sanglen Palace Compound Imphal pangtukkiba paugi mifamamada kumay asigi convener soiriba Sumang Lila Council gi lifetime secretary Sagrakpam Hemantan haikibane. Mahak na haikibada Manipur State Sumang Lila Council gi mahusadagi chanaduna lakpa chana kanglongi matungina director amagi Lila ama loinana Writer amagi lila amadigi hen utpi yaroi artist singsu masa masagi lila kanglup nattabada yawbi yaroi lila loiraba matung da pangthokpa post so tokta director writer amadi artist sing amata chithadana saruk yagadabani haire hayengdagi hauraga December 15 fawbagi manungda kumayasida saruk yagadaba nupa lila kanglup khudingmakki script casting synopsis loinana Lila Kanglup Kodingmak Saktakpa Firal Amamam Sumang Lila Council da Pisingadabani Haire Sumang Lila Council amadi Manipur State Kala Academy ki Festival da Utkidriba Nauna Puthokpa Lila Sing Sumang Lila Ningtam Kumay Asida Utkani Haire Sumang Lila Bonung Siba Pambiba Singna Iboyama Sumang Lila Sanglan Dalaktuna Festival Asibu Meeting Tabina Bapil Tawrakli Paugi Mifamadu da Ningtam Kumay ki Chairman Soiriba Council ki Advisor L. Tarpan Vice President L. Tomba General Secretary Yumnam Nilachandra amadi Media Coordinator Ranjit Ningthauja susaruk yaki. Union Minister of Tourism, Culture and Development of North-Eastern Region G. Kisan Reddy amadi Bangladesh ki Foreign Affairs Minister Dr. A.K. Abdul Momen na ngasi Assam ki Silcharda Silet Festival Kumjalising ani Kunithoi Haudokre Assam ki Chief Minister Himanta Biswa Sarma Mizoram ki Governor K. Hari Babu amade Assam Industries and Commerce amashung Public Enterprises and Cultural Affairs Minister Bimal Bora su numit mangani chupna chathagadaba Festival asi haudokpagi thoramda saruk yagani Hairiba Festival asi Minister of Culture amade India Foundation kusamnaduna senduna pangthokpane Bangladesh tegi miyoi chamaromna thoramasi saruk yagani Panbe yabade Silat amade Assam ge Khathangba Barak Valley anigi Puwari gi lainariba mari asibu sokat poina Festival asi pangthoklibane Hojik sanabagi pau lobirase Manipur Police Department Inspector Oinasu Lady B Hanigi Youth World Boxing Championship ki gold medalist Samjit Sabam Sarjubala Devi Bu Handakta DJMC Dubai na Sintana November ki Kuntarukta Sri Lanka ki Colombo da Pangthokiba Middle East Crown Boxing Series 5 ta
mahagi professional career da anirak subo aina mai paklakibaga mari leinana Manipur Police Sports Club ki kickboxing team na mahagi yumda achamba khodol potpiduna boxer asigi pukning thogakre tungda masidagi hena mahagi professional fight kaya da mai pakpo ibiyu haina yaifap mangol spiki panbaya bade Sarjubalana handaki fight aduda mahagi lamba oiriba Thailand gi Quenchit Kuniabo Anisaba round da technical knockout mai thi bapiramke Sarjubala hauzik faubada mahaki professional fight ani mai paktuna mai thi ba nangdribi nupi professional boxer amane Round of 16 yauna bahotna bada Japan Spain bu panjal ani amada mighty bapi kre nakalamaram da Germany na Costa Rica bu panjal mari ani da mighty bapi krabasu Germany si FIFA World Cup tege mapan thokre goal masing da Spain ne hen ki badege Germany leihobane ngarang Japan na thoi ki basina match ahum da mai pak pangam ki bagaloina na point taruk fangduna point table da khwaidigi makok de leire Spain amade Germany na point mari fangduna chapmana ba fibam de leiki adubu goal fajana chanba de yenglaga Spain na round of 16 changmangam kibane Japan mathangi match da Croatia ga lambat taunaragani loina Spain na Morocco ga lambat taunagani ngase nimidang India gi pungfam da nimidang pung nipal makai tama matam da South Korea amade Portugal gi match haukre chapmana ba pungfam da Ghana amade Uruguay ga thengnari Arjun Award fangkrabi lamdamasigi judoka Susila Likmabam ngase Manipur da halakre ngase Arjun Award di Susilana Beauty Candidates International Airport ta tunglakibada United Judo Academy Thobal gi sanaroi amade Manipur Judo Association gi official singna lei pareng huktuna harau taram okay kumjali singani supnani dege judo masana bu pamjaduna Sai SAG Kumal Lampakta leikidrabo Oja Sabitri amade Moirangtem Deven gi makhada train tawduna sanaba horake Judo ko asana Tokyo Olympics ta Indian judo team da nupi judo mathantana saruk yakhibane hauzik Susila Manipur Police Department Inspector oina thabak tawri bane judo ko asana Beauty Candidates International Airport tunglaba matung paumi singona bada mahakna hai Arjun Award asi sanaroi amagi oina di khwaidigi magun leiba award amane award asi fangbangam lakhiba si Oja Deven amade leikidrabi Oja Sabitri Police Department Association amade Sai STC Kumal Lampaki Mahini Hainasu Fongdukki. Arjun Award phangakpase ai yamna nungaijaba aigi dream da sanaroi am oiragadi Arjun Award ti jakoigi yamna sanaroi am oibagi kwaidigi magul leiba award amne nai khanje makhatana yam kana dum hona jage na khanjari duga pochu honari duga ai ngasi Arjun Award di phangakpase ai sengna Oja Singh ai bu takpitam birpo Oja Deven adegi lekhidraba Oja Savitri ai ga Oja Jivan Sharma aduga aigi Manipur Judo Association gi amadi aigi Police Department JSW adegi aina ngawing di haujarakpa akogi Imphal Sai Hostel adegi Sai SAG haitare Imphal khatana top sai busu ayamna thagat bufungdo sari mayam masina maram moiraga ai ngasi CEO bu phangja hauji se ai police department da leijai adubo ai mapanda JSW da ai training center ja ai leija anak paje next year Asian Games ti lei ai credit se ai gi haugi ba senior sing khogi judo sanaroi senior sing haitare kai khum nazariba ai gi ithak thongba senior sing makoi myam beramana akoi CEO phangja medana ai credit se moi da pijai Panbaya bade Susila Likmabam Tharaga Manipur gi oina Judo Masana da Arjun Award fangkraba puna sanaroi ahum suki bagaloina na state asigi oina punna Arjun Award de kun sukre Rongmai Naga Students Organization Manipur nga si Beauty Candidates International Airport International Women Footballer Dengmai Grace Puharau Taram na okre sanaroi asina Gokulam Kerala gi team da saruk yaduna sanakiba Indian Women's League ta winner oiraklaba matung PFC Saving Karsi Uzbekistan da amuk sana bachat kibane Dengmai na nga si Beauty Candidates International Airport tunglaba matung paumusing da hai India da sanaraba matung atopa leibak da sanaraba sina anoba experience kaya pi maramde India da sanariba kusana siga leibak atay da sanabaga mawong yamna kenay haina fongdorakhe Very surprising because they arranged. I didn't imagine that they will be arranging so much crowd, but I'm very happy that they all came for my reception. I have not yet decided, but later on, what's come, I'll let you know. For me, I've gained a lot of experience because the playing style of India and the playing style of the other country, it's a huge difference. So I think I've gained a lot of experience from them. Footballer asibu okpala kibamiyam na naat ki oiba pizol setuna naat ki jago isay kayasu utke.
All Manipur Football Association is Sinduna team Tara Nasaruk Yaraga Chataraki Bakelo India State League for Under 17 Girls Football Tournament ki ngasi Lamlong Tongkong Artificial Turf Ground da Kedrugao SC MLA Saik Nurul Hassan All Manipur Sports Association ki General Secretary R. Kisanaya Ima Amade All Manipur Football Association ki President M. Ratan Kumar na Athoy Bumithunglan Singh Oiraga Loisin Kre. Tournament asigi winner YWC Langtabal Oikre runners of na YWC Thambal Kong Oiki. Tournament asi Loisin Bagi match Sanaki Bada YWC Langtabal na ICSA Ireng Bambu goal taret amada maiti PK. Tournament asi da saruk yakiba team singda selgi mana kutsanaduna pukning tagwat kibagaloy na winner amadi runners of Takraba team anida su trophy amada selgi mana kutsanaduna pukning tagwat ki. Sepak Takraw Federation of India ki meeting makada Bihar na yumbu oiraga tha asigi mangadagi hauduna Mapal Fauba Patliputra Sports Complex Kankar Bakta Chathagadaba Kuntaruk Suba Junior National Sepak Takraw Championship ta saruk yagadari state ki team ngase Kumalampak Sports Complex ki indoor stadium mamangdegi All Manipur Sepak Takraw Association ki President KH Dorendrana Yaifa Paujil Pilina lamthaki team asida nupa macha taramanga amade nupi macha taramari na saruk yare state team asigi coach na O Nganthoiba amadi W Okendro na oiri team manager na AK Gopesor amadi P Milan na oiri. Thangta Federation of India ki meeting makada Huyel Langlung Thangta Association Manipur na senduna Manipur yaraga mapalam ki team kun puna team kun mathoi ki sanaroi jahom kontra marina saruk yaduna ngarangdegi Kumalampak Indoor Stadium da haudoki ba Kunipal Suba National Junior Thangta Championship nga solution kre loisin bagi thoramda Eastern Kala Vidya Thangta Association ki President Sintak Purel Dabalo Khaba World Thangta Federation ki President Huidrom Prem Kumar, Sangeet Natak Academy Award ke Sanathoi Basarma Made, Patho Thangta Performing Unit Center Kairao Sintakpa, Putem Mangi Singna, Athoy Bumitunglan Singoy na sarukya ki, Championship asi Huyen Langlong Thangta Association na, Gold medal kun mga, silver medal Nepal amadi bronze medal ama punna medal kun kontramari loinana, point cha matara taret 10 taret fangdana, overall team champion ki trophy thangat ki, Jammu and Kashmir na gold medal mga, silver medal Nepal amadi bronze medal taret punna medal kun loinana point yang kay taret 10 taret fangdana team runners of trophy thangat ki. Nga sinong magi oiba ay nga sagi pao pisari. Ngasi Manipur da khwaidigi sabagi chang asi degree Celsius kuntare 10 taruk oiki bagaloina na khwaidigi ingbagi chang na degree Celsius tarahumdoi 10 ahum oiki nungsite yaw ba ising manal gi chang ayukta chada marifutara oiki nungtildana chada yankai mari oiki loisilakpada maru iba pausing amukahana pizari. FIR lodge tabu matamda masagi lol da tawrabadi marik chumna fongdok pangamhangani lenga ki thabak lobada mama lol digi ahen ba atop lamdam sigi lol makhal yamna khangmasing da hena kudong chaba pigani haina Chief Minister Nongthumam Birena fongdokre. Kakching Lai Thagol Ketri Parun da hu thaktina matanda sijabani haiba Ketri mayum ongbi linthoi alias nungsitombi ki mesi chingningai oi investigation chathagadabani haina JSC na dabi tawre. Imphal Airport Entrance Gate maya Tidim Road da Honda City car amana tunglom digi thombada Royal Enfield motorcycle de lakpan naha ani leikidre. Amadi ihan hanbo oina toilet AC amadi CCTV yauba Safe Go bus Ziribam Guwahati service tasigi tangtara taruk tigi hauragane. Ngasigoy na sandok jaba IS News matanga sada loisinjare ilang tabiri basang mamukahana kurumjari.